Online Manipuri YouTube channel asibu ingbiriba mayam pumnamakpu amukka hanna taramna uksari wari asi pabada ima baba nungsiba poklakpa ngamlabadi wari asi sagatchabagi mahiya lekhanjage nongma sahi marfu muk suraba hal amana mahakki yumgi manakta leiba leikol amada thaba bench amada mahakki machanupa sahi nifu muk suraba larik leisu ningthina hairaba amaga faminarami ikhang khanghaudana manak nakpada hob upal amagi usada sendrang ama paisilaklaga tonglammi ahal oiraba mapaduna karino asibo haidana hanglaklami machaduna sendrang ni kaino haina khumlakhi ngahek lairaba matung mapaduna amukkasu hanglakhi karino asibo machaduna aina hojikta haikibaduni baba ase sendrang ni ngahek lairaba matung ahumlak subo oina mapaduna hanglakhi karino asibo handak mukti masado saurap tawraga befar kaiba mongda ase sendrang ne sendrang ngahek lairaba matung amukkasu marirak subo oina hanglakhi ichaibungo asibu karino handak mukti machado yamna sathina sauraba khunjenda laurakhi aina hanjin sendrang ni haira fauda karigi hanjin hanglibano nang aina hairise bhab sungta tadrabo ngahek lairaba matungda mapada wahai amata hairamdana warauraba thamoi puduna imung da sangkhre aduga machanupado hek pokpa numitudagi ijaduna lakpa amanba diary ama makhutta paiduna tholakhi ahanba page adu phaktoktuna machanupa madu pana ba hairakhi asumna diary gi warondu iramkhi nongwa aigi ichanupa sahi ahum khaktang ngairiba mahakna phamlingai mikupta sendrang ama khanghaudana paisilakhi pikliba mahakna papa karino asibo haina hanjin kunga humdoirak hangbado aina ichabu nungsina konsintuna kun humdoirak mamonokna nungsina paukhum piki ipagi mani ase sendrang ni haiba uchektuni aina mahakpu sauningbagi mahutta mahaki icham samjaba mataudo henna nungsiba phauki machanupaduna hanjin kun humdoirak hangba wangduda mapado sauningba pokpagi mahut henna nungsiba phauki bani macha bu adubu ngasi mapaduna supnatagi marirak khaktang hanjin hangbadadi machaduna aduki matik sawo phauki marum aduna nakhoigi ima babana ahanoi silakpa matamda makhoibu inthokpigano amadi makhoibu awaba pibigano makhoibu nungsiba wahaina ikai khumnaba utpiyu nakhoina piklingaida ima ipana kayada nungsina amadi seksinna sennabirakhiba ningsingbiyu mayada chagadaba ahawa machet nangidamakta charaktrabani setningba phajeba phiron nangidamakta maning tamna selaktrabani ngasi nangna pangan mapung pharaklaba matamsida nangidamak pumnamak kathoklaklaba makhoibu maning thunghanbase nangi nathau nattabrane aduga atopa update amana miriam oige khanbiganu suning nomning bagi wakhan lehansi bma oirasu phamduna leithoklabadi miriam kaudoini adongi certificate tona senmitlon phagathan bangamloi samkaklabasu khongu pholabasu sweeper oirabasu leibak tawrabasu fi surabasu adomna sen taningbagi work culture ama sagatpa ngambaduni iramdam inak khundoise thabuk leite haibagi wakhan khanbirabadi sarasu henbiro thabuk leirakanda saksabiro adomna suningbagi wakhalbu leitrabadi thabuk amata leiroi adomna bu suninglaba tandraba thabuki thabuk ngaktani video si yang bibagi damakta mayam pumnongpu amukka hanna thagachari anobu update ki damakta nungsibiduna channel asibu subscribe to biramo. Thank you so much.